ngasi puduna lakchariba adugumba hiram asi lai onglaba taragadi karamna amaiba amaibi yauduna pahangani haibagi matangdani tawirasi koina karigumba lai onglabagi mawong uba taragadi lai ongnarigana khanba taragadi koina ahanu makta kai tawgani haiba matamda yungi mayamna jatra na hairiba adumba kuvam maduda koina hoigi maitegi sengbadi yumbiren sidaba haigadabane muda koina wai phasna te thokpiragani aduga kendan tuk thabiro aduga phi angouba pijamgi angouba mana adaki yumbiren sidabaki ukhong aduda ahumla nangkatpiyo aduga sumna haibiyo hariba misagazina pisi pina nitke biyorbasu tinku piu laiku piu tinseng biu haidana hairaga kokta nanthabiu hiduna asum tawduna ahumlak haibiraga nan taragadi lai ongnabadu phagane takpirami aduga mana hoina hena thoidumna hena khangle maitei kanglei pak asida miyan chaki mayam changkre sei kontrek sei tere kontakpada haibna singba mayam leikibase koina maitei i asengbasi karamna khangani haibasi puyada kamani takpiramgena mi masakta hoina maitei asengbani asidi i asengbani haibasi khangba ngamoi karamna khangangmana haiba matamda mi amana thabak tawba matamda negatively tawre khalase maduda koina nangna tawrido soire asumna tawradi phagani haibagi positively khandraba afaba khalakdraba amadi mi amana afaba thabak tawrapanda ona thauna bibidraba nang tawde am phai hena mai pak poyo tawgadabani na support ki mota hanthana ngangba adongo misak asingdo maitei inate haidana takpirami mayapana wapu tagatchari